Chandrayan-3 thagi laimaida landing oirabagi tungda makha taba kari pau lei haibase miyamgi wahangni amasung exactly masini maruiba wasu isro na phongdorakpa e paugi matunginna Chandrayan-3 ne ihan hanbada thada takhibaga loinana message ama tharakhi hai maduda irakhi hello ai Chandrayan-3 ni ai tha yaure amasung ai ga loinana nakhoisu thada yaure masigi matungda isro na asumna public ta haiki Vikram koba lander adugi thong hanglaga Pragyan koba rover wheel taruk panba gari machado thagi leibakta thokle means rover ase thada chathan ba haure amasung mafam dudagi thagi leibak amadi picture kaptuna thagi leibak ase aduguba mongda leisem bai bungona mapuna design tauki badudi nomit ki mangalna mangonda hek yeibada pumlang lang na ngalba purumak ase Chandrayan-3 na sangthangna asidi ure Rover asida thagi akut atong leibak auda koichat chatpa haure amasung 2 cm per second gi speed ta chatpa hauraduna 8 meter ngasi phawda chale mafam dugi angak pakarino madugi report su pirakpa haurakle taseng mafam duda ising barap amadi sana hira mamal tang bakari pot lai amama lai haibaki wadi hojik phaw hairaktri amasung thiba kanna haubudi haure report kaya ta hena thoina haijin bagi wa taba phangi adupu natte asini hojik phawda makhadaki tawhaliba ngaktene amasung 8 meter hojik phawda hairiba rover asina chatkhre ilsa ILSA or lunar seismic activity masi lander aduda yawba function amani masi su on tawre ani subna rambha haibati radio anatomy of moon bound hypersensitive ionosphere and atmosphere masi su on tawre masi thagi atmosphere test ki thabak tawgani ahum subna chasti kawi CHAST masina Chandra's surface thermophysical experiment kawi hairi masi singasi activate tawkhre hairiba gari macha rover ase thada yaukhre haiduna hekta grong grong thauba yaba natte yamna ingna tapna systematic naina chatharakli amorom the rover ase thada ki halakloroi mafam da ashok stamba Indian flag amasung isro gi sign ama thamgani aduga nomit tara marini mukki matungda rover asiga prithibiga connection automatic close oikragani mafam aduda por ase asum leptuna laihoragani handuna purakpagi design de same ki badenate amorom the Indiana Chandrayan-3 mission success tawkraba tungda prithibiga ayamba countries in congratulation piraklabasu kanti kharage misingna miyam ki praja ki awat apakya leiraga aduga moon victory gi mathau karigina asuk Indiana takibase haiba wahangka su tawraktabanate khudam oina British news anchor amana asumna haiki India da makoina aid money oina 2.3 billion pound pi ki bada handorok masigi wafam sida ataba misingna akan reaction tawki India ki success asibu kalaktuna haibani haiki India macha kharna asumna haiki hana ki matamda makoina 45 trillion pound India da ki lut tawkibani madugi wadi leitabra aikoina success oibada kari ki makoina asuk isau langani haibani chingba kaya comment tawnarakli anyway masi hauna sani successful kalakpa mi yamna leitabarate thage version mai pakraba tungsida India tumina leiroi amuk makhata mission chatharakani haibaka chauba sa thamnari so thanks for watching channel subscribe to ko bigan